Lok Sabha election listing kungamari da inner the BJP ki candidate amasung outer the party sina sawaliba NPF ki candidate ki damakta BJP ki star campaigner oriba Union Home Minister Amit Shah hayang Imphal da laktuna vote khomgani torum lamba adu yaithokre hangsit April ki tang tara ga manga da oina laklagani SKTV News na phangba paw gi matungina Home Minister Amit Shah atien ba pungja khargi khongchat ta tha sigi tang tara ga manga da oina Imphal da laklagani Amit Shah ki khongchat asigi damakta Imphal gi hapta kangjai bungda miyam tinba mifam ama pangthoktuna BJP ki candidate ki vote khomgani April ki tang tara ga manga gi nungthil pung ani taba matamda Imphal International Airport ta thunglarba matungda Imphal East ki hapta kangjai bungda pangthokpa miyam tinba thorom amada saruk yagani thorom adu da Manipur gi Chief Minister N Biren BJP Manipur Pradesh ke President S Sarda yauna party ki lusingba singna saruk yagani madugi matung Thambal Sanglien gi nauna sengbat kiba building Home Minister Amit Shah na sangabaga loinana election gi matang da party ki lusingba singa unudana wari sanagani mifam adu loibaga numit adumakta da New Delhi gi damakta Amit Shah Imphal thadu khigani hari panbiyai BJP na Manipur ge inner seat ki damakta Education Minister Thonauzam Basant Kumar bu candidate oina thadukli aduga outer gi oina NPF candidate Kachui Timothy Jimik ta saugat lagani haina lauthokibani amaromda irang nangliba Manipur da Union Home Minister gi April tang tara ga mari gi khongchat asi haukiba sahi lising ani kunga humdoi gi me kunga mapanda numit humni gi khongchat ta laklam laba matung tha tara gi matung da state asida lakpa bot khom gi khongchat oigadori